Christian Living Ministry YouTube channel Manipuri Sabbath School asibu tabiriba nakhoi mayambu host tawzariba evangelist Zepi Thaimaina Ishor gimingde nakhoi bo taramna okcheri Ishorna nakhoi mayambu serga gibu oiba bor ado pina bire hairaga hapta khudingi Ishor gi wahi taba asina Ekoina sergata na thang liba lambi asida henna naksin hanba oishinu haibis aigi prathana ni ngasi asi 2024 gi first quarter gi lesson number 7 ni lesson taret subani para asigi mamingna your mercy reaches unto the heavens your mercy reaches unto the heavens Ishor nahaki thawzal ase Ishor nahaki minungsi ase atya yona serge yona laye Lord pamapam kadishu leite haibege paragi makada eko ishmaini ying minagadori Memory verse ki oina Psalm number 57 ki verse 9 amasung 10 Psalm yankay ga taret ki pot mapan amasung tara aduda eko amugtang yang say I will praise you O Lord among the peoples I will sing to you among the nations for your mercy reaches unto the heavens and your truth unto the clouds. Aina nang buthagat kani o Ishor. Mi mayam gi marakta aina nang buthagat kani. Nang gi minglen ase mi mayam gi mamang da jati mayam gi mamang da sakcha sonjagani. Maram di nahaki nungsi bagi thawzal di. Maram di nahaki minungsi asidi atya paksan loina sintung na laye. Amasung nahaki achumba di atya da layriba laychil singi marakta pao nahaki achumba adu laye haina Psalm 57 gi verse 9 amasung 10 da utpidu na laye. Psalmist singna makoi na khange madudi they are spiritually poor makoi ase thawai ge lambi da adukki matik lairaba adukki matik asonba ama oye hai they have nothing good to offer to God makoi da apaba karishu leite Ishor gi thawzal phangningai gi damakta they don't deserve the mercy of God Ishor gi thawzal ado phangningai makoi matik chaba oide haibse makoi na khange Makoi masada karishu apaba laite adubu makoi na Ishor gi asengba singhasan adu dalarga Ishor nangin minungsi thawzal adu pibiyo haina haike they understand that they are as do all of us need grace God's grace makoi na khange makoi da apaba karishu laite adu gi maram na makoi ngonda thawzal haiba se darkar taye karamba thawzala kanagi thawzala God's grace Ishor gi thawzal adu makoi na darkar laye habise makoi na taseng da khangba ngamki in short then na hairabada they need the gospel apaba wapau kanbi ba wapau mioi babu amuka papti gi handok pi ba wapau ase sambe sing na darkar oiki madugumna ngasisu aikoi darkar oidna laye Makoi as fully dependent on God's mercy. Ishor gi thawzal gi makhada khakta makoi hingada bani habda makoi realize tawki. Adugum na ngasi hingliba aikoi shu madumak realize tawba tabani. Maramde ichin inausing Ishor gi minungsi thawzal asidi yawdaba mapham laite atya phawba sergada phawba maki minungsi ase uttuna laye. Psalm 136 ta His mercy endures forever. Ishor gi minungsi, Ishor gi thawzal asidi. Matam pomna magtalaya akak na balayte endures kuina khang biye, kuina ngai biye forever. Matam pomna magkida magta. Aroy ba atat akam layte na Ishor gi thawzal asin lay haina Psalm 136 aduda ikoy na uba pangi. Psalm 136 aduda Ishor gi mising na Ishor gi thawzal adu buthagat se haina makoina law thoki what does God do driven by his eternal love maki adukki lomba naidaba nungsiba aduna Ishor na miyoy bagi damakta kari kari tawbibra eko amuk tangeng si ahan bada Psalm 136 ki verse 1 through 9 adudi yemakanda he has done marvelous works creating everything around us aikoi ge akoi bada angak pa Ishor gi khutsem adu aikoi bu utpi duna laye chenthari ba turel Ching tampak pajakraba uchek waya horiba upal wapal kaya asina Ishor gi angak pa khusem adu aikoi bu uhanduna lay masising se it is by his eternal love mahaki atat akham laidaba adugumba minungsi adu yawbagi damakna miyoi bagi damak haina mahakna sembi ki ani subada Psalm 136 ki verse 10 amasung
10 dagi 22 fawba yengba kanda he freed Israel from slavery and established them in the promised land. Ishor gi macha sing na Egypt the minnai oina chahi kaya paluba ado ishor na ningkha tamba pibi ki he freed them magna amuka makhoi bu minnai oina panba adu digi lawthok pi ki adu khak loida duna mahakna amuka makhoi ge damakto wasak pi khirba promised land Canaan haiba phatchakhirba tampak adu pibi. Why? Because it is by his eternal love. Karigira ishor na makhoi bu puthok piba karigira wasak piba lam adu piba maramdi ishor gi atat akham leitaba nungsiba adunani. Ahum subada currently he care for us hojik ke punsi de yengrabdi ichindi now saying ishor na aikoi gi damakta aduki wakan thada biye ishor na aikoi gi damakta aduki damakta mahak na care to biye thoi biye aikoi bu nungsi biye deliver us awa anang tagda badagi phattaba khutsingi maraktagi aikoi bu mahak na lan thok biye sustain us hinghan biye laina laichet kaya laklabasu lan gi pauning khol tarabasu aikoi bada mi hat mi pum na thalabasu aikoi bu ishor na sustain ga si pawa hinghan duna lay masi se karigira because of his eternal love mahak atat akam laitaba nungsiba aduna ne haina Psalm 136:23 digi 26 fawdo ikoina uba fang aduga ishor gi nungsiba ase ishor gi thawjal ase ishor bu nungsiba mi sing aduda khakpi de ichini now sing the beauty of God's mercy or God's grace ishor gi nungsiba ishor gi thawjal adugi khwaidigi phajaba dudi karira mabu khangbra khangdabra mabu khorumbra khurumdabra me pumnamakta in every living thing hingliba lengli paliba pumnamakta ishor gi thawjal ase lay haina Psalm 136:25 aduda ikoina uba fange masi se ishor gi nungsiba adunani ishor gi nungsiba doni yom ki bagini mercy haibo wahai thawjal haibo wahai ase Hebrew gi londa chesed haiba adudir ge lakbani chesed haibiga artha this steadfast love lengdaba nungsiba haibani aduna mahaki goodness mahaki aphaba mahaki asengba aduna ishorna aikoi bu nungsibi ki aduna masigi ishorgi nungsiba se never fails or changes ishorgi nungsiba se kaidongai desu asoiba leite kauthokpa leite hongba leite nangna aibu nungsidrabde aina nangbu nungsiro haina hongdokpa leite soiba leite hai ishorgi nungsiba se adubuni thawjal kheset hairiba se ko aikoina mabu nungsiraga ishorna aikoibu amuka hanna nungsiba nate aikoina mabu nungsidrabasu ambusung aikoina mabu nungsiru chap manana ishorgi thawjal ase mi pumna makta lai hai. The Lord is the God of gods and the Lord of lords. Psalm 136:2-3 da ishor ase lai pumna makki lai ni aduga mapu pumna makki mapu ni hai. This doesn't mean that masina lai atai atopasu lai haibadi nate isini now say ngasi miyoi bana u achauba ama urga nung achauba ama urga karigumba ama ekta urga masi lai na haina khurumnari latnari adubu ishorna haibadi ishor ase lai pumna makki mathakta lai na hai asina haibase lai atopasu lai haiba nate the God of gods and the Lord of lords shows us that God is the only God. Masina takpade icham chamna lai atopa leite na koina lai ne haina ningli bising do lai nate ishor di amakhakta ne haibani ko aduna lai pumna makki mathakta lai ne haibase lai pumna mak haibdo makoi sing adu lai ne haina na koina khanjaba wani adubu ishor gi meeting dadi taibang pan asidadi atia asigi makhadadi lai haiba kanasu leite ko makoi adudi nangdi wakhal na thopani adubu ishor di amakhakta ne haibdo ishor na taseng uhan bi Deuteronomy 4:19 di yeng bakanda Bible Times haukiba matamda ko ngasi so iko edum tawduna lay stars and planets graha mayam atyada layriba thawan misak that numit kaya sibu ishor na hanan latna duna laki adu book of Psalms na ikoy bu uhan baside gods are only one ishor haibase amakhakdani haibase ikoy bu taseng na ikoy bu uhan bi aduna ishor gi nungsiba ko ishor gi thawjal ase lengdana dum lay ko haibase Psalm 136 ta kuntaruk lak mention tawbani masina takpadi hanjin ishor gi nungsibase atat akham laite endures forever continues forever adum tattana lay haibase hanjin ishor gi thawjal gi maramda haibi maduna takpadi isin inausing ishor gi thawjal ase hongba laite ishor gi thawjal ase atat akham laite haibase aikoi bu uhanduna lay
ko haukiba matamda prithibi laisembadagi ishorgi minungsi thauza pibibado ngasisu adumak laye. His mercy endures forever. Mathangda Psalm 51 verse 1 through 5. Maru oina Psalm 51 aduda. Create in me a clean heart. Aingonda asengba anauba apaba thamoy adu amuka bibiyo haina ningthau David na haiki. Ko Psalm 51 ase pare hairaga karigi damakta ningthau David na ishor aingonda mercy thauza bibiyo haibra haibda ikoi amuktang yengsi. Psalm 51 ase ningthau David na ibani mahakna Bathsheba haiba nupi aduda phattabali chat luraba Ishorgi mitniengi wangmada tapak sururaba matamda Nathan prophet aduna nak lan kre ko haiba matamda mahakna ishor ngonda changjar ishor aigi pap ase kokpiyo haina haiki ko ningthau David na mahaki pukning asengba hongdok le hairaga ishor aigi pap se kokpiyo hai adu khang natraga pap kokpiyo haiba khang natraga create in me a clean heart aingonda amuka thamoy thawai asengba anauba amuka sembiyo haina ningthau David na haiki. Psalm 51 verse 6 amasung Hebrew 4 gi 12 ki matung inna ishor na miyoy babu kokpi base chumnage legal announcement that the sinner is now innocent in God's eyes. Ishor gi mit yeng da nang gi pap ase kokpi kre nang maralay tra hay na lautok pi ba adu khang nate hay ko ichin dinaw sing munna ta se ishor gi kokpi ba hay base o nang maralay tre ko hay na hay bi ba khakta nate hay. God's forgiveness changes us from the inside out. Adubu ishor na ikoi bu kokpi ba pap kokpi ba hay base ay koi gi thamoy nung ase manung dagi hongdok pa do mapanda uhan bi ba ni hay ko ishor na ikoi gi pap kokpi kre hay ba matamda ikoi gi pap adu khak kokpi draga annaw ba punsi amuka pibi hay base ikoi na uwe. Psalm 51 gi 10 the ningthau David na hay create in me a pure heart or a clean heart and renew a steadfast spirit within me. Ishor ay gidamakta thawai aseng annoba amamuk sembiyo ne ay wakal ase renew tawbiyo ne sengdok hanbiyo ne naw hanbiyo ne karigi damakta steadfast spirit nahake lengdaba nungsiba nahake lengdaba thamoy nahake lengdaba adugumba thawjal adu laibagum aishu laiba ngamningai ishor ay gi thamoy annoba nangna sembiyo haina ningthau David na hay. Masida bara hai ko create hai base sembiyo hai base Hebrew gi lon da bara hai bane which shows that God can make anything he wants out of nothing. Kari su leidaba pot adudigi ishorna man apamba hekta semba ngam hai aduna ishor khaktana only God can bara ishor khaktana semba ngam only God can create ishor khaktana semba ngam aduga only God can change a sinner's heart. 2 Corinthians ki 4:6 ki matung ina ishor khaktana papi singi thamoy adubu sengdok hanba hongdok hanba ngamme hai ko ningthau David na ishor aibu kokpiyo haiba matamda kari towi ningthau David na he knew that out of his great love God would cleanse his sin and completely blot out his transgression. Psalm 51 verse 1 dagi 2 amasung 7 digi 9 adudi yeng maganda David na khange madudi maki minungsi thawjal aduk chawbagi maramna maki minungsi thawjal adudi soidabagi maramna maki minungsi thawjal adudi hongdabagi maramna maki nungsibagi mapana aibu soidan aigi pap mayam ase ishorna completely blot out loina magmuthat pigini habse ningthau David na khangki. But surprisingly adudigi hendok padudi David goes further adudigi hen aigi pap kopiyo haibadu khak loidraga adudigi hen David na haiki. He is not satisfied with forgiveness magi pap kopiba adu khakta na David na pende adubu mahak na pambadudi change of life bunsi adu hongdok hanba adu mahak na pamki ko he need a transformation. Punsi adu inaw na amuka hongdo han bado pamki. Adu gi maram na ningthau David na hai kri hai. Create in me barami ay bo amuka sembiyo annaw ba. Ay ningthau David ase ay David ase oyhan ganu ishor. Ay ase pap taw krabane. Aduna ay ase bo annaw ba David amuka sembiyo hai na hai sike. Adugum na isin inausing ay koisyo. Ishor ngon da lale hai na changlak pamatamda Lord forgive me. Ishor ay bo kokbiyo hai ba. Adu khakta na loy ba natraga. Lord create in me a clean heart. Transform my life. Ay gipunsi siya amuka hongdok hanbiyo. Ay ase annaw ba ama sembiyo hay na David kum na pratna tau ba ama changi. Maram di ishor kakta na
sengdok hanba ngami maramdi ishor khaktana anova adu semba ngami ishorna nangi pap kokpiba matamda nangi pap adu kha kokpa nate ishorna pamase adubu nangbo nau hanba adu pame habse khangse mathang the Psalm 130 adude aikoi ni yengba kanda what if the Lord punishes all our sins ishorna aikoi gi pap khuding mak asige dandi pirabade aikoi kari oiram gadra ko aikoi ngasi hingduna laiki gadra aikoi ngasi hingduna laiki gadra aikoi na tawkiba terrible sin athiba phattabana atiya yokraba pap sing asige damakta ishorna dandi piradi aikoi kari tawgani what hope do sinners have papi singi karino asa lairiba se Psalm 130 da aikoi na yenglega ugani in heaven sarga da ishorna records thamme aikoi pap sing asige records mana I thaduna lay nitti gi nangna asi pap tawba nitti gi nangna asi aphaba thabak tawba habse I thaduna lay habse asi shoidrabani aduna masige records sing asi ure harga masige records sing asi hangdok le harga ishorna nangbu judge tawgani God is going to judge you according to the written records that is maintaining right now hojik sarga dut singa nang ai gi damak ta haina lepiraga ishor Jesus Christ na nang ai gi damak ta haina lepini ngai asida nang ai na pap tawba aphaba tawba mayam adu I thaduna lay nongmadi aikoi ni gi probation as a close tawba matamda ishor na aikoi ni bu wayel gani wayel ba numit tu lairik adu da I ki ba mayam adu hangdok laga yengani haina Daniel chapter 7 gi verse 10 Revelation 20 gi 12 adu da I duna lay aduna sinners name papi singi ming aibu kokpiyo aibu nauhanbiyo haina ishor ngonda changjarakta singdo book of life ahing ba lairik adu degi na koi gi ming adu kakthat kani hai ko aikoi gi ming adu kakthat kani Exodus 32 gi 32 Psalm 69 gi 28 Revelation 13 gi 8 damasi aikoi bo khanghanduna lay aduna isin inaw sing ngasi mak sargaduna aikoi ani gi thabak ase record tawduna lay ko haibadu ningsing laga every moment of our life mikup khuding da aikoi ani achumba adu de hingba ngamninga aikoi hotna batai maramde aikoi nongmadi wayal bichar mamang da lep kani aikoi ge aphaba phadama mayam record tawduna laibado hangdok ki gani hai Psalm 27:14 Psalm 37:34 da ishor gi macha sing ase khangba kanba kuina ngaiba tamba ase darkar oi hai ishor gi matam adu aikoi na khangba tai aikoi gi apamba matam da ishor na aikoi gi paukhum pirak ta bai hai adu we must wait adu bo aikoi ngaiba ta bani ko aikoi ngaiba ta bani ishor na aikoi gi damak ta tawbi gi ni habado ma ki promise adu ishor na kaidong ngai da su kai roi tawbada bu aikoi ngaiba kanba tai aikoi gi pap asigi damak da ishor na aikoi bu punishment piram labade aikoi ngasi hinglam loi adubu ishor gi nungsiba ngasa haibakumna his mercy endures forever ma ki nungsiba adudi atat akham leitana aikoi na aphaba kaya tawrabsu phatba kaya tawrabsu khudak da dandi pidraga ishor na ngasi aikoi bu ngai bi duna lei thaujal gi thong ase nongmadi lon khigani sini nausing adubu masi londringai asida ko maki nungsiba asini yomsilaga leiringai asida ekoi pukning honglakpa mathau tabani koi pukning honglakpa mathau tabani pen amasung 8 aduda samis singna kari tauki makhoi khaktige khurumba natraga makhoi gi kairoi laikai gi atopa mi singe makhoi gi community gi damak chu makhoi na khurum ki ne ekoi loina makhang na khange man is an social animal mioi ba habse itom ta hingba ngamde aikoi gi kairoi laikai aikoi gi marup mapang aikoi gi jati mioi ba masen haiba amal leiri ye masi singte loina mak connected tawbani nang yaudраga ai leiba yade ai yaudраga nang leiba yaude ai leiba yade adu oirabadi aikoi ase social animals ne social beings ne adu oirabadi ai khakta khurumba ai khakta sarga chatpa ai khakta achumba oiba habiga selfish minded adu thadorga mayam asigi damakta aikoi khurumbi pham thoi haina Psalm 130 adu de aikoi mention tawduna lai as Christian ama oina we are also part of a faith community ko aikoi se thazaba adugumba community ki saruk amane aikoi se ishor khangba community amane adu orbadu we should remember to pray for each other amamam gi damakta aikoi prathna tawbi batai na tomta gi prathna tawgunu nangi imung khak ki prathna tawgunu ishor gi aphabu pau puduna chaliba pastor evangelist gi damakta nakoi imung asi prathna tawduna lairibra nangi khungang aduda lairiba miyoi singi damakta ishor khangba khangdaba miyoi singi damakta nang prathna tawduna lairibra nangi leaders singi damakta nang prathna tawduna lairibra maramdi aikoi pap adugi damakta ishorna dandi pirabdi ngasi aikoi hingloi
Adubo ishorgi minungshi adu laibagi maramna aikoi ngasi hingduna laibani. Masigi minungshi ase lairingai asida aikoi ishor ngonda changjanaba aikoi thaurang tawhausi. Psalm 113 amasung 123 da makha tarakpo oina. Praise to the majestic and merciful God. Matik magul na thallaba bichar achumba chatpa amasung thauzal haiba ishor adubu praise thagat loai. Ko thagat loai. Psalm 113 amasung 123 ase ishorgi matik magul adubu thagalo haibagi maramda phajana iduna lay. What reasons do Psalm 113 and 23 give us to praise and trust in the Lord? Karigi damakta Psalm 113 ga 123 na ishor bu karigi damakta aikoina thagalu amasung ishor bu thazaw haibagi maram se karigi ne haina pibra. Aikoi amuk dang yengsi Psalm 113 gi 4 adudi yengba kanda aikoina karigi damakta ishor bu thagat sera. Ekoina karigi damakta ishor bu thazasera because maramde it is exalted above heaven and earth. Maramde ishor gi nungshiba ko ishor gi matik mayai ase ishor gi thauzal ase lainung da oisunu atiya da oisunu yogdaba mafam me leite adugi maramna ishor gi thauzal na koisillaga leiba prithibi ama atiya ama oibagi maramna ekoina ishor bu thagat pham thokpani ishor bu ekoi thaza pham thokpani. Ani shubda Psalm 113 gi verse 5 amasung 6 gi matung ina because maramde although he lives on high he humble himself and comes down to our level. Ishor ama oirabusu lai ama oirabusu ingam ngamba mapu oirabusu Jesu Christ na miyoi pok oina poklaga sangol da lairaba ama oina poklaga mina naihat piraga mina ikai hangoiba piraga mina tinsit piraga adugumba kaya adu khanglaga miyoi bagi level da laraga ma hinki adugi damak na ikoi thagat pham thokpani makpu ishor asibu ma kaya muk chawrabu chu ai chawre haina phamba natraga aikoi ge level da kum thabagi damak ta aikoi ne ishor bu thagat si madugi damak ta aikoi ne ishor bu thazaba adu thamsi ahum subada Psalm 113 gi 7 8 adugi matung ina why should we love and praise God ishor bu krigi aikoi nungsi sira ishor bu aikoi krigi thagat sira because maramde he lifts up the poor and the needy maramdi mahakna lairaba awa nang taraba matom ta tawjaba ngamdaba mayam adubu ishorna wangna thangatpi makoi ki damakta lepi Psalm 113 gi 9 mga subada mari subada because he performs miracles marvelous miracles ko angak pa thawdok mana kai tawbiduna lay masigi damakta aikoi thagase doctor na nang numit mga kak hinglani haiba matam ishor aigi punsi se sangdok piyo aibu kok piyo haiba matam nang chahi kaya mo hingki ba natra ning thawai je kya na nang sigdor haiba matam ishor aibu kan biyo haiba chahi taramari sangdok han ki ba natra marvelous miracles angak pa thabak nang gi damakta aigi damakta tawduna lay adugi maram na aikoi ishor bu thagase adugi maram na aikoi ishor bu thagase Psalm 123 da because he has mercy on us when we are despised. Aikoi bu mina nai hat piraba aikoi bu mina inthok piraba aikoi bu mina mirai piraba matamda God is still loving you ishori nang bu tatna nungsiraga laye mahakna din nang bu kai dongai do despise taude mirai bi de adugi damak nai koi ishor bu thagas in short masising ase pulap tensin na hairaba da we praise God for his power mahaki matik magul mahaki ngamjaba mahaki sakti adugi damakta aikoi na ishor bu thagali for his miracles mana angak pa tawbagi maram na aikoi mahak bu thagali for his love mahaki minungsi leng daba minungsi adugi damakta aikoi mahak bu thagali and because he humble himself aduga mahak ase ishor oirabusu ishor ne haina muktuna laibagi mohta mana laira chudan na ba amagi phibam lauraga ka miyoi pok oina pok laraga aikoi ge level de kum tharaga aikoi bu kanbiba thabak tawbibagi damakta ishor bu aikoi thagat pham thoi ishor bu aikoi thaza pham thoi ishor na aikoi bu kayamuk nungsibra ishor na aikoi ge damakta how much God's care kayamuk ishor na aikoi bu care tawbibra habse we cannot fully understand aikoi loina ma adu khangba ngam loi ngasi adu khangba ngam khigani ngam se haride aikoi sarga satpada but we worship God because he is powerful ishor ase ingam ngamba matik magul na thanba ama oibagi maram na aikoi ishor bu thagatli thagatchi aikoi ishor bu khurumduna laibani ma ase angamba ama oibagi ishor ama oibagi aikoi na ma bu khurumduna laibani more than that adudigi hen dokle harga we worship God because he is a loving and holy God aikoi na ishor bu khurumbagi maram se ma ase matik magul lay haiba adu khang natraga ma ase minungsi chawba asengba ishor oibagi maram na ma aikoi na ishor bu thagat kadabani adugi ishor gi
nungsiba ishorgi thaujal ase kanada karambada aikoi taseng uba phangbra. We saw that on the cross. Krista gi cross adudi yenglaga ishorgi minungsi ase kayamuk chawbra. Krista gi cross adudi yenglaga ishorgi thaujal ase kayamuk chawbra haido aikoi na uba phangi. Nang aibu kanbina na bagi damakta ishor ama oina jisu Kristana kumtharaga aikoi gi damakta sibi ba hase adudigi hena nungsiba kana laiki gidra isini nausing adudigi henba thaujal kari amuk laiki gidra ko aikoi na cross ta phachana yenglabadi cross adu aikoi na phachana gyan tarabadi ishorgi nungsiba ishorgi thaujal adu aikoi mayek sengna uba ngamgani. Psalm 103 Go, forget not all his benefits. Remember all God's blessing. Go, ishor gi thaujal sing ado nang khak kaw gano. Ishor ngondigi nang phangkiba nang gi kanaba sing ado nang kaidongai diso kaw thokano haina. Psalm 103 aduda aikoi bu haibi ne 103 aduda ko. What benefits does the Lord give us? Aduda aikoi khalageng si ai gi damakta kanaba ishor na kari pi brane. Number 1, forgive my sins. Aigi pap kok pi na aigi kana ba natra adugi damang na ikoi ishor gi thaujal adubu kauroi se ishor bu thagat se heal my ailments aigi ana ayek laina laichat kaya adubu ishor na panbi na adu aikoi gi kana ba natra rescue my life from the pit kom da taraga pap ki ang mamba da mangkhre do ba adubu aigi punsi bu mana kanbi na he shows me favor and love nungsiba yabi ningba adu mano utpi na aibu intokpi dina he satisfies me with good aigi chana thakningai set chaningai leiningai aigi pamjaba aigi darkar oiba khuding ishorna pibi na aibu penhan bi na he rejuvenates me ainu waraba kande ishorna aibu amuka pangal pibi na ma ase justice tobi na mayamna aibu phattaba maran sirapa matamda natraga aibu ana ayek awa anang chaitheng pirakpa matamda he does justice achumba bichar adu ishorna tawbina mahakna aikhoi gi damakta leiri plan pumna ma aikhoi bu uhanbina ka ma aibu saubi dena aigi pap hek tawrga dandi pi dena aibu nungsi bi na aigi pap ki matung ina ishorna aibu repay taw dena kaidongai desu aigi pap adu bu mana kok pi ba khakna tra kaw thok pi aduga Muru oina. Aigi punsi ase 10 leko miyo bagi punsi se 70 80 hakchang parga chama hingba adu khaktani ko aduna 10 kraba punsi ase da aigi thaujal yaudrdi ma hingloi ko haibdo khanglaga ishorna magi thaujal ase pibi na mayam ase ishordige ikoina kanaba phangba natra madu sing adu ikoi ngasi kauthok tuna leiribra kauthok kanu hai ko ishorna nangi damakta bor pi kraba mayam adu ningsingo kauthok ni kauthok kanu. The Lord give us these blessings because He is a God of love. Hai ribawzi matakta panki ba mayam adu nang buhinghan biba nang busor honan biba. Nangi punsi phajaba piba na chana su nangi family phajaba piba. Nang na tawruba khuding da mai pak pa piba. Awa anang thenglar ba so amuk nungai ba haraw ba piba do. Masi sing pumnamak ase ishor na nangi karigi piba. Maram di ishor ase minungsi chawba ne habide maduda uttuna lay. Maduda uttuna lay. Ka maduda uttuna lay. The Lord also gave us this blessing because He remembered His promise. Masising se ishor na ikoi gidamakta karigi pibra. Maramdi Abraham, Isaac, Jacob ki madamda. Aina aibu khangba mi sing gidamakta. Aina bor pigani aina makoy bu mirai biro haina magi wasak piba do kauthok te ishor adi. Miyoy badi kauthok e ikoi gi wasak ngasi wasak kaya kaya tawguni thangna ba mi kopta ikoi hekta kauthok kani. Adubu God never forget His promises. Mahak na wasak ki ba mayam adu ma kauthok te adugi maram na ngasi nang aigi mathakta chu ishor gi thaujal ase ta aduna leibani. Ningsing ne ishor na mahake promise ado ai koi chu ningsing se ishor gi thaujal ai koi da phangki ba do ningsing ba hai ba se hau ki ba punsi da ishor na aigi damak bor aduk pi ko haina ningsing ba adu khak na te remembering means that we do something now haujik chu ishor gi thaujal phangki ba adu gi maram na ai koi kari gum ba thabak taw thok ba adu bu ningsing ba kawe when God remembers His promise He acts ishor na magi promise wasak ba do hek ningsing lago oh ai hai ki bani ko haina ningsing ba adu khak na tra khudak adu da mana thabak taw ki nang bo ina bor pi gi di hai khrapadi nang na ishor gi wa illaga hek lak pa numit adu de ishor na bor pi ai koi shu ishor na ai gi damakta asi tawbi ki hai me ningsing ba numit ado amuk ishor gi damakta aphaba tawninga ai koi ningsing laga hingsi ka karam haina
How then, adu oirabadi, should people respond to God's loving kindness? Ishor na adukki matik nung sibibigi damakta, miyoy ba na kari paukum ishor da pisira ko. Ahan bada, first, by blessing the Lord. Psalm 103 gi, 1 amasung 2. Ishor bo bor piraga, eko ishor ngon da response ta ugatabani hai. Ko, response ta ugatabani hai. Karamay na eko ishor bo bor pisira, nang ay di mine, adu bo ishor di ishor ni ne. Eko ngon da kriso laite ne, blessing someone, mi amabo bor pi ba se eko makoy gi damakta materials or needs oiro, natraga spiritual benefits oiro, eko pi ba ngamba, kari gumba ama someone, we should be someone, oy gada bane. Adubu pam na pik thalaba eko na ishor bo karamay na bor pi sira. Marakta di masigi wahay asina, ay busu yam ngawhan balay, adubu nga sige Sabbath school na ay bu yam sengali, ishor bo tagali. Bless the Lord, ishor bo bor piyo hay na Psalm Bible di yam na ay. Kadi hay bra asise. 1 Kings 8 gi 66, amasung Job 29 gi 13 gi matung ina. An inferior can bless a superior as a means of thanking or praising him hay ne ko. Ishor bo ikoy na bor pi bagi matik chate. Adu bo ikoy na ishor bo bor pi bi hay. Karam hay na nahaki matik magul pom na ma adugi ishor nang bo thagat jare ko hay na ikoy na ishor bo thagat pa. Ishor bo praise. Wang na thangat piba adu oirabadi aikoi na ishor bo blessing pi rabani hai. It is not that we give something to God. Aikoi na ishor da kari gumba ama pi se hai banate. Adu bo masidi ishor na aikoi gidamak ta tawbi ki budo recognize tawrga thank you hai ba ado. Ishor na nang bo ishor thagat chare hai na nang ishor bo bor pi dun lay hai se kaw gano se. Ani ishu buda kramay na ishor gi minung si thawjal adu da aikoi response awsara. By remembering all his benefits and his covenant. Psalm 103 gi 2, 18 gi 22. Adu yeng ba matamda. Ishor na nang gipunsida ay gipunsida. Mana tawbi ki ba mana pibi ki ba bor mayam adu nang ningsing laga layrabadi. Madu mayam do nang kauthok traga layrabadi. Nang ishor bu. Mana nang bu nung sibi badu gi paukumpi do na lay habse kaugumsi. Marakta di miyoy ba ikoy gi punsida ishor ay gi anaba se phan bi hoy na kanna pratna daw ishor na nang gi anaba do phan bi mathang gi numita or numit khra lairaga ishor gi bor adu nang kauthor ga ishor bu thagat pa adu kaurga nang gi kosi la si ek ta taw ishor gi bor mayam adu ikoy na hek kauthok loi se isini nausing ikoy ningsing laga lai se ishor gi ishor na Maki wasa kaudraga aikoi mayam bunga si phawa nungsiraga aikoi bu hinghan biri aikoi ge awat ai apa kaya ishor na mention biri pumnamak ase ure hairaga ishor bu nungsi na hingba ishor ge haiba inlaga ingba haibase aikoi ge ithawni adugi maram na sister white na Desire of Ages page 83 da kari hai we should spend an hour each day thinking about Jesus life Jishu gi punsi adugi maram da aikoi khallaga nitti ge pung kaya aikoi spend tawba darkar tai hai when we think about Jesus death for us Jishu Christ na aikoi gi damakta sibi ba adugi maram da aikoi na khanba hawraba matamda we will trust in him more aikoi na mabu henna thazaba ngamgani hai our love will grow strong aikoi na ishor bu nungsiba se henna chawkhalakani then we will be filled with his spirit adu oirabde ishor gi thawai ishor gi wakhal ishor gi thawjal aduma aikoi na leiba ngamgani hai ka sister white na hai base aikoi ishor Jishu Christ gi punsi gi maramda aikoi khanba haitraba Jishu Christ na aikoi gi damakta sibi ko haibda aikoi khanba ngamdraba aikoi Jishu bu thazaba ngamloi ko aikoi gi nungsiba Jishu bu nungsiba se nongmo gi handrakani aduga Christa gi thamoi do aikoi da leiba ngamloi adugi maramna nitti gi aikoi Jishu Christa gi punsi gi maramda khanba tamba ai gi damak sibi ki haibda aikoi na munna khanjinba matamda aikoi mabu henna thajarakani aikoi gi nungsiba Jishu bu nungsiba se henna chawkarakani masi se ngasi gi Sabbath school da aikoi bu tambi duna lay conclusion hojikti loisilakpa asida masi gi hapta asida thawjal haiba aikoi bu sembiba ishorna aikoi ngonda mahaki thawjal ase karamaina utpi bra haibdo aikoi na tamba phangi ko Psalm 6 different psalms da Psalm taruk mafam taruk da ishor gi minungsi thawjal ase atat akham laite habse aikoi bu uhanduna lay masi sing asida ishorna psalmist sing na ishor gi thawjal asibu 4 different Hebrew words da phongdoktuna lay thawjal haibse Hebrew gi lon mari da ishor gi thawjal ase makoina explain tawe ahan bada hesed haiba hesed haibase Old Testament matamda yamna toina sijinaba adugumba Hebrew gi wahine thawjal haibani hesed ase asu adubo masi se
karibu haibra hesed habse loving kindness ko minungsi thauza compassion to the poor lairaba mikha taraba singbu nungsi ba pokpa aduga the fatherless mama mapa laidaba singbu nungsi biba and the needy awaba taraga laiba mi singbu nungsi biba ishor gi thauzal asidi karamba thauzala mina nangbu nei hat piraba nangse naitom taraba ko nang se mina usit pidraba awa anang taraga lairabadi maduda ishor gi nungsi biba lay aduna sami sing na kari hai awa anang aina taraga laiba matamda ai ima ipa laidraga hingba matamda ishor nang gi thauza pibiyo haina phongdoki ani subda raham hai raham ase hebrew gi noun da gi lakpani masi gi artha asidi karira Genesis 29 gi 31 Psalm 22 gi 9 gi matung inna valley ka mama amana machabu nungsiba mapuk manungdagi thorakpa macha amabu care tauba nungsiba adugumna ishor nangna aikhoibu nungsibiyo haina sami singna haijaki yam phajabo ahine raham ase ishor nangna aikhoibu nungsibi bse ishor ama nungsiba adudagi ishor ama oina nangi khutsembu nungsiba adudagi hendok le haraga na aikhoi ase nahak puk nangi pukmaktagi thorakpa nachamakni khanna mama amana machabu nungsibugumna nungsibiyo haina sami singna phongdoki ahum subada hanan hai ba asina birth ni masi sina favor hai bani ishor nangi meeting da ai ase hek uraga ai ge son ba se hek uraga nung si ba phau ba ya ba adugumba meeting aduna nangna ai bu uhan biyo hai na hai je ki akon bada seleha asina ai ge ason ba mayam ase uraga ai ge leida ba mayam ase uraga ai ge phibam chad ba se nangna uraga ai ge pa pardon forgive ai ge pa ba se kok biyo aibu map taubiyo haibigi wahai se ishor gi thauzal gi maramda sami singna aikoi bu khanghanduna lei ngasi gi para tambasina aikoi bu yamna phajakaraba spiritual lessons thawai gi oiba para ka ya aikoi bu tambi duna lei samlapna hairabada ahan bada masi gi para na aikoi bu uhan badi God's love is amazing ishor gi nungsiba God's mercy ishor gi thauzal ase aikoi miyo bigi chinban na phongdok pada ngamloi Atia pak na ishor gi nungsi bane yom laga lay bane atia pak na ishor gi thauza na yom laga lay bane ko ai khoi na deserve tau de ishor gi thauzal adubu ishor gi thauzal adudi ai khoi mi pum na mak tanga si su sen thungna ishor gi thauzal asi pi du na lay se uhalle ani shubada ko maha ki nungsi ba ase tender feeling adu khak na taraga mahakna muka deliverance and protection nungsida ko isa se haiba adu khak natraga nungsibagi action adu yauna nang aibu protect tawbiye ngak thok piye aduga deliver tawbiye pap tagi handok piye redemption aikoi gi damakta tawbiye aiba se ngasi gi paradigi uba phang ahum zubada his compassion is eternal maki minungsi ase lomba nai da bani aroi ba laite limit laite He is always available for us. Matam pom na magtama ay ko gid magta available oy. Nang pap taw man kare lakla no hay de ishor na. Nung dang do oy gira nung tin do oy gira. Na tom da oy gira nang kaday da lay gira. Ishor as nang gid magta available taw raga lay. Matam pom na magta thawjal gi thong as hang do na lay. Changjara aw hay na ko bo kaw raga lay. Mathang ta bada. Khwai digi awang badudi karira. Khwai digi awang badudi karira ishor gi thawjal ase. Mahakna ishor amagi pham thadok raga mioi pok oina pok la raga nang aibu kanbina na balakhi baduna khwai digi achauba ishor gi nungsiba du utpi bani hai ko ishor gi nungsiba du utpi bani aduna mayam ase parasing ase ekoina ure hai raga ngasi gi paradi ekoina tamjagadabde ishor gi minungchi thauzal ase ngasi su leiri ye adubu masi gi minungchi thauzal ase nong madi thong lon ki gini karamba numita nang ai gi probation clause tawba numita Jisu Christa gi thauzal leiringai da ma ki thauzal adubo ekoina kauthok targa sakche sonjaraga ma ki minglen bu wang na thangat laga ishor na nang aibu kanbi ki ba adu recognize tawraga hingbase aikoi gi mathoni haibse ngasi gi parada gi ekoina tamjase ko his mercy reaches unto heaven ishor gi thauzal ngasi chu ekoi ngonda leiri ishor gi thauzal atia pak san na sin thung na lei ishor gi thauzal yaudu mafam leite masi gi thauzal leiringai da ishor bu thagat tu na hingu masigi thauza leiringai da ishor na nangi damak tawbi ki bu kaudaraga hingu masigi thauza leiringai da ishor ai gi pap ko piyo ai as anau ba ama oina sembiyo haina khurumjo ishor na mayam bu bor pi bu oishno amen